Ahumgi pau tabiri bukudi mapo Udram Susmitana ayuki pau pizari ahanduda paruda headline. Ima Sujata Yaona Nupi Ahumbu Karigidamakta house arrest tawduna thamlibano Haibagi waka Gerald Dali Policena low Haibagi Yakhidre. Assamda training loiraba IRB personnel sing aeroplane da laknaba lengakna simbiyo haiduna khongchen singkre. TV nabagi chang khwaidagi nemna leiba India gi state amasung union territory singi manungda Manipur na ahum suba tare haina anupriya patel na phonokre. Sandona pijari. Ima Sujata Yaona Nupi Ahumbu Karigidamakta house arrest tawduna thamlebano Haibagi waka Gerald Dali Policena low Haibagi Yakhidre. Dali Maite Coordinating Manipur DMCC na sinduna haukiba December tarani thoida Dali gi Jantar Mantar da pangthokiba Nupi Lal Ningsing Numit ki thoram gomari lenana Manipur da thokliba irang asigi matangda tongan ba dabi kaya tanduna changsin kiba khongjang da saruk yaruna bagidamak Manipur dagi Dali da chatkiba imagi mairagi convener TA Sujata Yaona miyoi ahum Dali Policena house arrest tawduna thamkiba adu Dali Policena thadurokpa leitri. Delhi da house arrest tawduna leriba imagi mairagi convener TA Sujata ga ngarang ayu pawche asiga mobile da wari sanaba matamda mahakna phongdorokibadi mahak phabagi maram Delhi Policena asengba adu hauzik phawba khanghalaktree loinana political arrest ni haina phongdoraki mahak phabagi asengba maram khanghandaba tarabadi makhatana akanba khongjang changsin khigani hai loinana ngarang su Delhi Policena mahakpu laknaba kauri haina su phongdoki Panba Yavadi Delhi da Masada P Thongdaba Khongjang Changsingani Haiba Aranba Pau Amada Yumpham Oiraga Delhi Policena Sujata Yaona Nupi Ahum house arrest tawduna thamkibani hari. TA Sujata Yaona Ima Ahum Amadi DMCC gi Thongmi Singna ngarang nunthil pung mari tarapa matamda Delhi gi Vindapur Police Station da chatuna TA Sujata Yaona miyoi Ahum Delhi Policena makhoibu phajinduna thamliba asigi chap chaba maram karigino haina wakhatnaba chatpa matamda police ki kangbuna waka cherol adu lausilu haiba yadana leiri hari. Pauche asina ngarang nungthil pung mari halakpa matamda DMCC gi luchingba singdagi phangba paugi matung ina Delhi dasu Vindapur Policena ima TA Sujata gi waka cherol lausilu haiba yadri. Makok thongba police officer sing yaudana cherol adu laushinba ngamloi hairakpadagi police ki makok thongba official lakpa ngainori. Waka cherol adu police station da pisinba chatpada Sujata masamak saruk yakhi adubu mahak police ki kambuna ngak senduna chatki hari. Assamda training loiraba IRB personnel sing aeroplane da laknaba lengakna sinbiyu haiduna khongjang changsingkre. Assam ge Dergaon da training tawrakiba tara suba amadi taramathoi suba Indian Reserve Battalion IRV gi personnel sing training matam loisin kibaga loinana Imphal da tholoknaba thorang tawkre. Training loiraba personnel sing hauzik lamdam asida thokliba irang asina maram oiraga leikhagi lambida Manipur tamna lakpada khudong tiningai oi maram aduna nongthaki lambida Imphal tamna laknaba lengakna sinbiyo haina training loiraba tara suba amadi taramathoi suba IRB gi personnel singi imung manungi miyoi singna ngarang pangaida leiba Manipur Police Training College MPTC gi gate mamangda khongjang changsingkre. Ngarang training loiraba tara suba amadi taramathoi suba IRB personnel singi imung manungi miyoi singna pendaba kholau kaya laubaga loinana khongjang changsingkiba aduda saruk yakhibi ima amana phongdokibada Manipur lengakna training loiraba tara suba amadi taramathoi suba IRB gi personnel sing leikhagi lambida puraknaba thorang toriba asi yaba ngamloi haiki panba yabadi Manipur Police Training College ki director Kaviv K IPS na tha asigi tarahumdoi da thokiba order amana tangka kaya thokna National Highway anida security force na ngak senduna training loiraba personnel sing adu Imphal da puraknaba khanghankibani. TV nabagi chang khwaidagi nemna leiba India gi state amasung union territory singi manungda Manipur da ahum suba tare haina anupriya patel na phongdokre. Union Minister of State for Health and Family Welfare Anupriya Patel na phongdokre TB nabagi chang khwaidagi nemna leiba India gi state amasung union territory singi manungda Manipur na ahum subada leire. Lok Sabha da Congress ki MP Gaurav Gogoi na hangba wahang amagi aiba paukhom oina piduna wafam asi Anupriya Patel na phongdokibani. Mahaki paukhom aduda hai Manipur da TB nabagi chang asi mi lak amagi manungda humpumari oiri.
इंडियागी ओइना ख्वाइदगी नेम्बा चांगना लक्षद्वीप न ओइरी लक्षद्वीपता मियोय लाख अमगी मनुंगदा मियोय 13 खक्तमक टीबीना नाबा थेंगनरी अमदी अनी सुबदा केरलाना मी लाख अमगी मनुंगदा मी 59 नाबा थेंगनदुना अनी सुबा पोजीशन दा लेरी अवांग नोंपोक स्टेट सिंगी मनुंगदा टीबी नाबगी चांग असी नागालैंड ना ख्वाइदगी वांगबा ओइरी अदुगा मिजोराम असम मेघालय अरुणाचल प्रदेश अमदी त्रिपुरा ना मथंग मनाव नाइना लेरी लाइना असिबु थेंगनबा मफम कयादा लेमने हिदाक लांगथक फंगनबगा लोइनना लेमना लायेंबगी खुदोंचाबा फंगहले मसीगी मथकता ट्राइबल अमसुंग रिमोट एरियादा टीबी लाइनागा लोइनना हिंगलिबा पेशेंट सिंगदा पेशेंट अमगी इंसेंटिव ओइना लुपा 450 फंगहले टीबी स्क्रीनिंग की थबकसु आयुष्मान आरोग्य मंदिर अमदी प्राइवेट सेक्टर सिंगा खुसमनरगा डिसेंट्रलाइज तौरी नाकल अमरोमदा टीबी की रिसर्च ता लेंगाना इंडियन काउंसिल ऑफ मेडिकल रिसर्च की खुदांगदा अचौबा सेंफम अमा थाददुना लेरी हाइखी पाउगी मरक थतना लोयालम E-PAO ताबिरिबा खुदिमकना चैनल असिबु नुंसिबिदुना लाइक अमदी सब्सक्राइब तौबिदुना सब्सक्राइबर मसिंग हेंगत हनबदा अदोमसु मतेंग पांगबियु नन लोकल मियोय अनि नोंमैना कापतुना हालमले ngarang numidang wairam pung 5 rom taba matamda kakching police ki manung chenna leiba kairak panchayat gargamayoknaba mafam amada sakhangdaba khutlai paiba miyoi kharana cycle thoduna lakpa miyoi 5 gi manungda miyoi ani nongmaina kapadagi thodok thophamda Yakhidre hari Presna phangba paugi matung inadi Yakhidraba miyoi ani adudi Sunalal Kumar chahi 19 apokpa Birendra Kumar amadi Dasarat Kumar chahi 18 apokpa Mohan Sani kawi मकोई अनिमक बिहार की यादपुर PS की मनुंग चनबा राजवाही विलेज अगिनी हौजिकना कैरक खुंजाउदा लेबा बरागी का अमदा लेबनी मकोई वाबगाई कैथल मचादा थबक सुबा लोयरगा साइकल टोंगदुना मकोई मंगा हलकपदा लंबीदा लेरंबा सखंगदबा खुलाई पाइबा मियोय खरना नोंगमैना कापदगी नन लोकल अनि असि लेखिदबनी हारी चयेतनबा कया लेरबसु मोरे टाउन गमखै परिंगदा मखाताना संबल खाबा होख्रे Housing Border Road Organization BRO na Indo-Myanmar Border ngamkhai paringda Technopol District ki saruk kharada chayet naba kaya lairabasu border fencing ki thabak haukhrai Technopol District ki More Town gi thangnana leiba ngamkhai paringda sambal khabagi thabak BRO na haukibani ngamkhai de leiba lambi thong semagi thodang loriba BRO na sambal khaba haure haibagi wafam asi BRO Defense Manipur Nagaland amadi South Arunachal na social media platform account ta photo ga konona thagalakhimani panba yabadi ngamkhai sambal khaba tarabasu Manipur gi lam saruk mangba yaroi haina lup kayana haukiba matam kayadagi khongjang changsinduna lakhibani Indo-Myanmar Friendship Gate ki oi thangba romda Kamjong district rom thangba sarukta hana ngamkhai sambal khaba Yakhidre haina su lup kayana athingba piduna lakhibani Poppy pambi yanthatuna manghankrei Chandal Kangpokpi Ukrul amasung Chuchampur gi mafam kayada handakta tharamba poppy pambi sing yanthatuna manghanta ankraba matung Ukrul district ta amuk hana poppy pambi sing yanthatuna manghankrei district asigi manung chanba Khamason Hill Range ki acre yankhairom da tharamba poppy pambi sing district administration Ukrul police 6MR Forest Department amasung 19 suba AR gi apunba team amana poppy pambi sing adu yanthatuna manghanta ankhibani Masigi matakta poppy thabada saramba Khampokchang mapan amasu mai thaki Loinana police na FIR ama lokhatuna makhatana thizinbagi thabak sathakre ngarangi asiga tharaga Ukrul district ta acre chamaga humpu romda tharamba poppy pambi sing mang tak hanba ngamkhre hari Lamtai Kunoda Kuki militant singna maitegi yum ama bomb sizinaduna thugai Jiribamda CDO sing helicopter da pusilakre Jiribam district ki tongan ba mafam kayada kuki terrorist singna nongmai amadi bomb kapsinduna landaba loinana bomb phumduna yum thugai bagi thabak chatharakpagi manung chana ngarang nungthil pung 2 minute 30 rom taba matamda Jiribam district ki Boro Bekra subdivision ki manungda leiba cheki yum ama kuki militant singna bomb fit tawduna pokhai handuna thugai khrei Loinana Jiribam district ta Santi Purak nabagi pandamda ahenba security forcing thazin bagi manung chana ngarang Manipur police ki CDO personal kaya pusilakre hari
ꯄꯥꯎꯆꯦ ꯑꯁꯤꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯕꯣꯝ ꯐꯤꯠ ꯇꯧꯗꯨꯅ ꯄꯣꯈꯥꯏꯍꯟꯈꯤꯕ ꯑꯌꯨꯝ ꯑꯁꯤ ꯂꯝꯇꯥꯏ ꯈꯨꯅꯧꯗ ꯂꯩꯕ ꯁꯣꯏꯕꯝ ꯔꯥꯖꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯆꯦꯛꯅ ꯁꯥꯕ ꯌꯨꯝꯅꯤ꯫ ꯂꯝꯇꯥꯏ ꯈꯨꯅꯧ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯃꯐꯝ ꯑꯣꯏꯕꯅ ꯃꯤ ꯂꯩꯕ ꯉꯝꯗꯗꯨꯅ ꯑꯍꯥꯡꯕ ꯌꯨꯝ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯝꯇꯥꯏ ꯈꯨꯅꯧꯗ ꯂꯩꯕ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈ꯭ꯔꯕ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡ ꯃꯊꯪ ꯊꯨꯒꯥꯏꯅꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯠꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯝ ꯊꯨꯒꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯄꯟꯊꯕ ꯂꯩꯇꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯁꯤꯡ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯂꯝꯇꯥꯏ ꯈꯨꯅꯧ ꯑꯦꯔꯤꯌꯥꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯂꯩꯅ ꯃꯇꯧ ꯀꯔꯝꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯌꯨꯝ ꯊꯨꯒꯥꯏꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯥꯟꯇꯤ ꯊꯝꯅꯕꯒꯤ ꯂꯧꯈꯠꯂꯛꯄ ꯊꯕꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯥꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯉꯔꯥꯡꯁꯨ ꯍꯦꯂꯤꯀꯣꯞꯇꯔꯗ ꯇꯥꯡꯀꯛ 2ꯔꯛ ꯊꯣꯛꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣ ꯄꯔꯁꯅꯦꯜ 38 ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯈꯥ ꯇꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯄꯨꯁꯤꯟꯅꯕꯒꯤ ꯈꯣꯡꯊꯥꯡꯁꯤꯡꯁꯨ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯁꯨꯃꯥꯡ ꯂꯤꯂꯥ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯏꯁꯇꯔꯟ ꯖꯣꯅꯦꯜ ꯀꯜꯆꯔꯦꯜ ꯁꯦꯟꯇꯔ, ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯜꯆꯔ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ, ꯏꯝꯐꯥꯜꯗ ꯂꯩꯕ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯚꯨꯗ ꯆꯤꯡꯊꯥꯝ, ꯃꯦꯝꯕꯔ ꯕꯣꯔꯗ ꯑꯣꯐ ꯒꯚꯔꯅꯔ ꯏꯖꯦꯠ-ꯁꯤꯁꯤꯅ ꯆꯤꯐ ꯒꯦꯁꯠ, ꯙꯔꯃꯗꯥꯁ ꯁꯔꯃ, ꯗꯤꯄ꯭ꯌꯨꯇꯤ ꯗꯤꯔꯦꯛꯇꯔ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯅ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯥꯏꯁ꯭ꯔꯝ ꯇꯣꯝꯕꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯣꯚꯦꯅꯔ ꯑꯃꯁꯨ ꯐꯣꯡꯈꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯅꯨꯄꯤ ꯂꯤꯂꯥ ꯑꯃꯗꯤ ꯅꯨꯄꯥ ꯂꯤꯂꯥ ꯀꯥꯡꯂꯨꯞꯀꯤ ꯑꯄꯨꯟꯕ ꯂꯤꯂꯥ 10ꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯉꯔꯥꯡ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯋꯤꯃꯦꯟ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯅꯨꯄꯤ ꯂꯤꯂꯥ ꯀꯥꯡꯂꯨꯞꯀꯤ ꯂꯣꯅꯕꯤ ꯃꯆꯥ ꯑꯃꯁꯨꯡ ꯄꯤꯁꯃꯦꯀꯔ ꯑꯥꯔꯇꯤꯁꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯅꯨꯄꯥ ꯂꯤꯂꯥ ꯀꯥꯡꯂꯨꯞꯀꯤ ꯃꯨꯠꯂꯔꯣꯏꯗꯕ ꯃꯆꯨ ꯎꯠꯈꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯏꯃꯥ ꯁꯨꯖꯥꯇꯥ ꯌꯥꯎꯅ ꯅꯨꯄꯤ ꯑꯍꯨꯝꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯎꯁ ꯑꯦꯔꯦꯁꯠ ꯇꯧꯗꯨꯅ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯀꯠ-ꯆꯦꯔꯣꯜ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯥꯝꯗ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ IRB ꯄꯔꯁꯅꯦꯜꯁꯤꯡ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯂꯥꯛꯅꯕ ꯂꯩꯉꯥꯛꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯇꯤꯕꯤ ꯅꯥꯕꯒꯤ ꯆꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯅ ꯂꯩꯕ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯅ 3ꯁꯨꯕ ꯇꯥꯔꯦ ꯍꯥꯏꯅ ꯑꯅꯨꯄ꯭ꯔꯤꯌꯥ ꯄꯇꯦꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯑꯌꯨꯛꯀꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫